ꯑꯩꯗꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯕꯗꯒꯤꯗꯤ ꯊꯕꯛꯅ ꯍꯦꯟꯅ ꯇꯧꯖꯅꯤꯡꯕ ꯊꯕꯛ ꯑꯣꯏꯅ ꯎꯠꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩ ꯏꯁꯥꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯁꯤ ꯑꯩ ꯅꯦꯆꯔꯦꯜ ꯁ꯭ꯀꯤꯜꯅꯤ ꯋꯥ ꯉꯥꯡꯕꯗꯗꯤ ꯑꯩ ꯁ꯭ꯇꯦꯃꯔ ꯂꯩꯕ ꯃꯤꯅꯤ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯒꯤ ꯊꯥꯛ ꯑꯁꯤ ꯑꯗꯨꯝ ꯌꯧꯕ ꯉꯝꯖꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯑꯏꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯩꯇꯩ ꯄꯥꯉꯜꯂꯛꯇꯒꯤꯗꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯇꯣꯞꯄ ꯕꯤꯛ ꯕ꯭ꯔꯗꯔꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯆꯧꯕꯁꯤꯡꯗꯗꯤ ꯌꯥꯝꯅ ꯑꯁꯨꯝꯕꯁꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯩ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯏꯟꯀꯔꯦꯖ ꯇꯧꯕꯁꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯗꯅ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯃꯁꯤ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯁꯤ ꯊꯤꯒꯠꯆꯔꯨꯕ ꯃꯇꯝꯗ ꯆꯍꯤ ꯈꯔ ꯁꯤꯗ ꯑꯩꯈꯣꯏꯗꯁꯨ ꯃꯩꯇꯩ ꯄꯥꯉꯜꯂꯛꯇꯁꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯒꯨꯝꯂꯕ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯨꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗ ꯋꯥꯠꯂꯒꯅꯤ ꯁꯩꯊꯥꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯅꯤ ꯃꯇꯝꯅ ꯀꯩꯗꯧꯈꯤꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯆꯍꯤ ꯑꯩꯈꯣꯏꯅ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯉꯁꯤ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯄꯥꯡꯊꯣꯛꯆꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ poem writing sport poem writing come recitation ꯑꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛ ꯍꯥꯞꯆꯜꯂꯒ ꯃꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯅꯅ ꯇꯧꯔꯒ ꯆꯠꯄꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕꯗꯒꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯥꯏ ꯍꯥꯏꯕꯗꯤ ꯄꯥꯛꯆꯩ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯇꯥꯡꯀꯛꯇ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯉꯥꯏꯕꯤꯔꯒ ꯂꯩꯔꯤꯁꯦ ꯄꯨꯡ ꯍꯧꯖꯤꯛ 4 ꯇꯥꯒꯗꯕ ꯃꯤꯅꯠ 5 ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯑꯗꯨ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯃꯁꯤꯡꯁꯤ ꯌꯥꯝꯃꯟꯈꯤꯗꯅ ꯃꯄꯥꯎ ꯇꯥꯅꯤꯡꯗꯕ ꯃꯁꯛ ꯎꯅꯤꯡꯗꯕ ꯍꯥꯏꯕꯗꯤ ꯄꯤꯄꯜꯁꯤꯡꯅ ꯑꯗꯨꯒꯨꯝꯂꯕ ꯍꯥꯏꯕꯗꯤ ꯊꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯑꯩ ꯑꯃ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯃꯥꯅ ꯑꯄꯥꯝꯕ ꯑꯥꯔꯇꯤꯀꯜꯗ ꯄꯤꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯇꯤꯀꯜꯗ ꯍꯥꯏꯔꯤꯕ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯕꯅ ꯃꯥꯒꯤ ꯂꯣꯏꯅ ꯁꯦꯝꯃꯦ ꯑꯃꯗ ꯕꯤꯂꯣꯡ ꯇꯧꯕ ꯑꯃꯗ ꯕꯤꯂꯣꯡ ꯇꯧꯕ ꯑꯃꯗ ꯇꯧꯕꯁꯦ ꯃꯁꯤ ꯁꯦꯝꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯁꯜꯂꯀꯥꯟꯗ ꯀꯂꯦꯛꯇꯤꯞ ꯑꯩꯈꯣꯏꯒꯤ ꯏꯐꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯤ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯇꯧꯁꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯃꯅ ꯍꯣꯏ ꯃꯅꯤꯄꯨꯔ ꯃꯤꯁꯤꯡ ꯌꯥꯝꯕ ꯂꯩꯕꯥꯛꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯑꯃꯅ ꯑꯃ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯄꯥꯎ ꯐꯥꯎꯅꯗꯕꯅ ꯅꯥꯀꯟ ꯅꯥꯏꯅꯕ ꯏꯁꯨ ꯑꯣꯏꯅ ꯆꯠꯅꯕ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯍꯥꯏꯔꯛꯈ꯭ꯔꯒꯗꯤ ꯄꯨꯂꯞ ꯌꯨꯅꯤꯐꯥꯏꯠ ꯑꯣꯏꯅ ꯆꯠꯄ ꯑꯩꯈꯣꯏꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯃꯤꯗꯨ ꯍꯦꯛ ꯃꯁꯤ ꯇꯥꯗꯕꯁꯦ ꯃꯁꯤ ꯑꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝ ꯈꯔꯁꯤ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯁꯤ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯗ ꯇꯀꯕꯨꯔ ꯑꯩꯈꯣꯏꯗ ꯏꯟꯀꯥꯔ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯗꯣꯛꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯑꯃꯗꯒꯤ ꯍꯦꯟꯗꯦ ꯇꯥꯗꯦ ꯋꯥꯠꯇꯦ ꯑꯄꯪꯕꯒꯤꯁꯨ ꯃꯥꯒꯤ ꯗꯔꯀꯥꯔ ꯃꯥꯒꯤ ꯃꯁꯤꯜ ꯂꯩ ꯑꯁꯤꯡꯕꯒꯤꯁꯨ ꯃꯥꯒꯤ ꯃꯁꯤꯜ ꯂꯩ ꯄꯨꯟꯅ ꯁꯤꯁꯤ ꯏꯖꯠ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯕꯅꯁꯨ ꯃꯊꯛ ꯊꯪꯕꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯈꯥ ꯑꯗꯒꯤ ꯁꯤꯅꯤꯌꯔꯅꯁꯨ ꯖꯨꯅꯤꯌꯔꯅꯁꯨ ꯁꯤꯅꯤꯌꯔꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯏꯖꯠꯁꯤ ꯇꯧꯅꯔꯀꯥꯟꯁꯤꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯃꯗꯤ ꯍꯥꯏꯕꯗꯤ ꯁꯤꯟꯁꯔꯤꯇꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯤꯁꯦ ꯄꯨꯟꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯁꯤ ꯇꯧꯅꯗꯗꯅ ꯃꯥꯅ ꯇꯧꯕꯅ ꯑꯃꯅ ꯇꯧꯕ ꯑꯃꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯥꯏꯒꯤ ꯀꯔꯤꯗ ꯋꯥꯏꯈꯨꯗ ꯄ꯭ꯔꯃꯥꯟ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏ ꯑꯗꯨꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯗꯅꯕ ꯍꯣꯠꯅꯁꯤ
criticize tauba sina akhoi da mangjabani hele x na tauba y na tauba amana amada amabu aduni adani haibana akhoi da ngasi phobda ke tauba ngaktani adobo aina tension ja haijara bada wafam amatang ga haijage akhoi mioi bagi maithong ani sui maithong se mapan thong do unnaba ma ado aigi asengba sakta haibadi maithong ama private oiba privacy oiba maithong sise haujikti masisi yamna sijinara bra haibasi ai khanle ado maithong singsi hairiba maithong se akhoi gi sigum maithong si akhoi thoktanaba ama khakta oinaba manung amadi mapan isana isada minamdaba kwaidagi minamba hairize mi aina mi amadu da khakta ma aduda commitment thugai badu nataba isana isada minamjabase masi tawroisi aduna isana isada minamjaba hairiba thabakse masi khoi thadok minasi mapandana ama manungdana ama hairiba potsingje akhoi masi akhoi ketawba ama ma tawriba khudimakse thadok minaraga akhoi asengba saktam ngasi miyam gi thabak tawgena tholiba ngasi dagi yamna mainstream gi line da lakraba adum baba sing adubu moi kharana ai ngasi gi khudong chaba si lawraga haijage mainstream da kariguma pramala ma phol leitana solid oiba pramala ma phol leitana mingu mi publicly humiliate torokpa adugum laba lup sing ado adu sing adu swai gi matang sida yamna khandaba matang oi makhoi da hairiba makhoi sing adudagi haibadi hard evidence oiba haibadi solid evidence kari phangi hauji kari still kari tawri makhoi adu karimta homework tawdana hekta publicly humiliate torok pase masi lup amagi principal lup amani haiba ideology do akhoi adai do leite adumna ba lup instigate ta chatpa lup ni haiba se akhoi na khanje kana gumbagi instigate satpa aduna civil society da through sigumba lupse instigate akhoi da migi ground reality nai nadana hairiba akhoi lup tawroisi tawgudaba poto aduda sengna akhoi na phajana tawgisi aduna tana akhoi na kana gumbagi instigate center hangba mi sindu tinara kanda center commission saba adumba lup adumba akhoi gi organization civil society organization ga aduga samnaraga adudagi lising manga amma tawbo potto adumba su akhoi civil organization maratagi su thadok minasi aduga leiriba khuding maktai gi su akhoi gi thadok minasi lei hairiba poche homework tawra kan sida mi amasi kamaina haib kan media da thadok pa matam sida akhoi gi magi kari feedback leigani amadi kaitawgani haiba pot punamakse nainaba mathau taeba kari matabada heta instigate tawsalaga mina aduni adani hairaga isumaina torok popose masi yam lali akhoi leibaksi hekta mioi amani na ai gi apambada pokdau to yaba nate aina baboi aina phana sawrajo ai gi takta hairiba mapu lei lo lei aina atiamuk sawrajo ai gi takta dum sa ai bu aingon dagi hena ngamba madum leibani haibase khangbiyo adum singa to aduna khangbajan bibagi matam oire aduga ngasi hoi adu aina wabudi dum haibadi ten ge dum haibago ekta sangdoki aduna se ya ko sangma ke dawra gani na khanjai huji pungju matam ge dorokpani na hariba posi akhoi aigi oi wahida wata de hinjan kiba amada yauragasu masu punmana ngakminasi ai kanabusu lanai nungaina daba aingonda karisu leite ai kanabusu haibadi ikai khumna daba leite mioi bani ngasi haibadi christian gisu islam chatpagisu hindu chatpagisu sikhiba mi ama phawba halaga aduwa lahuri ada leihori haina lakte hingminnari bai khoi nungsi chana na leiringai matam sidadi yamne na akhoi nungsi chana na kamun akhoi leiminna le unaraba nongala uraba nomitare ugadau leiraba nongthin oire ugadau leiraba uminnari akhoi se nungsi chana si
ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯁꯥꯟꯇꯤ ꯊꯨꯒꯥꯏꯔꯣꯏꯁꯤ ꯑꯩꯈꯣꯏ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇꯦ ꯁꯥꯟꯇꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯁꯥꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯁꯥꯟꯇꯤ ꯍꯥꯟꯅ ꯊꯝꯃ ꯃꯇꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛꯇꯨꯒꯤ ꯆꯥꯎꯈꯠꯄ ꯍꯧꯖꯤꯛ 21st ꯁꯦꯟꯆꯨꯔꯤꯅꯤ 21st ꯁꯦꯟꯆꯨꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯒ ꯈꯠꯅꯔꯨꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯏꯌꯥꯝꯕꯅꯁꯨ ꯑꯗꯨꯝ ꯈꯔ ꯏꯌꯥꯝꯕ ꯔꯏꯁꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯤꯗꯒꯤ ꯍꯦꯟꯕ ꯑꯊꯣꯏꯕꯁꯦ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯃꯤꯟꯅꯁꯤ ꯑꯃꯅ ꯑꯩꯒꯤꯗ ꯂꯅꯥꯏꯒꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯤꯒꯤꯗ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯖꯔꯒ ꯃꯁꯤ ꯑꯩꯒꯤ ꯉꯁꯤ ꯋꯥ ꯉꯥꯡꯕꯗꯒꯤ ꯇꯦꯟꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯀꯝꯄꯤꯇꯤꯇꯔ ꯑꯃꯗꯤ ꯄꯨꯝꯅꯃꯛꯄꯨ ꯁꯨꯞꯆꯟꯖꯔꯒ ꯑꯩ ꯍꯥꯏꯕꯗꯤ ꯍꯥꯏꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯖꯔꯤ ꯅꯈꯣꯏꯒꯤ ꯂꯃꯟ ꯑꯗꯨꯝ ꯇꯣꯟꯁꯤꯟꯖꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯡ ꯂꯤꯞ MMW